ꯑꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯌꯦꯡꯉꯣ ꯁꯤ ꯌꯨꯝꯁꯦ ꯍꯥꯏꯗꯤ ꯂꯩꯇꯦ ꯃꯤ ꯂꯩꯇꯦꯕ ꯁꯤ ꯅꯧꯅ ꯁꯥꯕ ꯌꯨꯝꯅꯤ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯌꯦꯡꯉꯣꯅ ꯁꯥꯊꯤ ꯃꯐꯝꯅꯤ ꯈꯔꯗꯣ ꯈꯔꯗꯣ ꯊꯧꯔꯤ ꯂꯩꯔꯦ ꯈꯔꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯪꯉꯦ ꯃꯈꯣꯟꯅꯗꯤ ꯊꯣꯛꯑꯦ ꯃꯐꯝꯁꯤꯗ ꯃꯈꯣꯟ ꯇꯥꯎ ꯃꯈꯣꯟ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯃꯈꯣꯟ ꯇꯥꯎ Hi ma'am, welcome to my blog video. Ngasi anuba video pulak ko. Ngasi video si aduni mati sathi ba phom chatlaga adi explore tawdoi ko. Khoi mafom do kai adi akiba leiba leitrai do. Ado adi mafom adi asi mafom si adi mafom mani ko. Ato mafom dai leje. Sigadi video saba ya. Kai ngadi nasida adi aduma kasim leitai tare ba kasim leitai me kana di sabai. Aduna haji khoi mafom do chakani chalaga khoi explore tawraga jengni kamai tawba. अभी ममांग वीडियो में हेंगे मसदा हाइदी वीडियो में हेंगे हाइदी सिगा हम चलगा दुगा हम देखो तौगे अभी मतुंग हम दो चकानी को अभी लापे है तरे हम दो अ चकानी चला येंग कई होइबा कई गु चैनल से नो लाख चैनल सब्सक्राइब में लाइक तो बिगरनी मसिगी चैनल से को संग वीडियो एंटरटेनमेंट गुंबा अदुगा संग हॉरर ब्लॉग गुंबा ओ फंगनी मसिगी चैनल से होगी ब्लॉग गुंबासु ओ फंगनी को अदो मतम संग मतम दे होगी ब्लॉग का से खन तौगनी मैम चैनल से सब्सक्राइब दंग तो बिगरनी अदो अइना लेइ मफम से याम थिना तमनो मफम हाय तारे को अदो मसिगी हम से आई याम थिना तमने दुसु हाय तारे को अदो से आईदी खनबदा असि मिन तमनो हाय बे बातनी अइना से जाम लेइ पॉलिसी एक्सप्लोर अमता तौ मतम दे अमता फंगदे अदुना कसिम वीडियो थागालके सि फुंदा कयु काना दे हाय तारे को अदुगा असि जे अखोगी कनो सि बुखिनि को सिना लोकेशन बना खोइ सिगि जुम दे खरा लाबे हाय तारे को अदु होनने अखोगी ओजा माइबगा लोके चपा होननि नते को सिजे अने हमसे अतो खयसि मानदि माने पुहोक लागा पुरा कनो सिस्टम नि अदो एरिया दि पुरा माने हेदार सोनि चतबा मसिना सोनि चरा सोनि हाइगन दुनिबा अदो मफम जि यामना कनो तवि अदो आजि अखोइ जतो हे सुंदर तुम चले जमे तुम चलागा सोना हाइदुनि हाइ मतुंग दनि होय जहनदिसा अदो मफम दे योरा को मे कनो वीडियो से जहन लाके अदो फंगसि अमदि मफम दे को मे चसिला वेलकम अदो मे मफम से योरे को जि मफम से दि याम थिना साथी असि कइनोनी मसिगा युम मा लेको मसि युम लेबसे मसि कनासु लेइत्रे हाय तारे को सियो पैसा कांग मरंग काय है तिंग खा करे न केनो मसिगी एरिया से यंगो सि युम से लेइते मी लेइते बा सि नौना साबा युमनी मफम से यंगना साथि मफमनी खंदो खर थरोइ लेरे खरदो हाइदि आगा चबि थरोइदो लै यायदा खर अदो सिनि को मफम जे सुमाय तो खोली कसिमबुदि ओइदे हाय तारे को मसिगी वीडियो से वीडियो हिदा कसिम एक्टिविटी मता ओइदे हमदा अदो सिम जेंबा लाहिने फुंजा कइदो खोट फाइदो मैम कसिम तो देखो हानि अखोइना चतो हिदी मफम दे याम लापि दरा को मदुदे येंगे चला कइ होइबा अनि मफम दे दि जेंगनि कइ होइबा खोटा लो मफम दो करि होइदो दे खने हम याम साथि यायदा सांग ति गले अनि हदाइना फास्ट नोम ख चलुरे अब वीडियो बुदि तौ खरे नोम चलुरे अदि याम थिना साथि याय तारे को अदो येंगनि कइ होइबा अदो चंगगा येंगनि अदो याम थिना तनबसु यावि हायदा हम चलागा हाइदि खरे एक्टिव जाउरे हम दुगा येंगनि कइ होइबा दे मसिगदि याम कसि एक्टिविटी दि ओइदे अदो सु जेंगे हम दो चलागा येंगनि मैम दा अदो मैम हजी मफम मदा जौरे सि मफम से आई लामे को एक्सप्लोर तौरमे अदो हजी जेंगसि सिगा कइदौबा सु याम साथि याय तारे मफम से अदो जेंगनि कइ होइबा सिगा लै से दा खफै लेरमनि लेखुम लेरा मै तो लै सा से जेंगसि कइ होइबा हजी खंगे हंगोइनि आइदि करि होइरा बायना सी हम याम साथि याय तारे को मैम असि लौनी अदो मैम चैनल नो लाबा चैनल सब्सक्राइब तो अहम दा हाइजरि को
ꯑꯗꯨꯅ ꯀꯥꯎꯒꯅꯤ ꯑꯗꯨꯅ ꯀꯥꯎꯕꯁꯨ ꯀꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯗꯨꯅ ꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯖꯔꯤ ꯆꯦꯟꯖ ꯅꯣꯡꯂꯛꯈ꯭ꯔꯗꯤ ꯑꯗꯨꯅ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣ ꯀꯛꯐꯩꯅꯒ ꯂꯩꯒꯅꯦꯕ ꯁꯤꯗ ꯐꯝꯁꯤ ꯉꯥꯏꯍꯥꯛ ꯂꯩꯁꯤ ꯑꯩꯈꯣꯏ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯁꯤ ꯀꯩꯗꯧꯕ ꯃꯈꯣꯟꯃꯗꯤ ꯊꯣꯛꯑꯦ ꯃꯐꯝꯁꯤꯒ ꯑꯃꯗ ꯃꯣꯕꯥꯏꯜ ꯂꯣꯏ ꯈꯤꯜꯂ ꯌꯦꯡꯒꯦꯅ ꯐꯝꯃ ꯉꯥꯏꯔ ꯌꯦꯡꯁꯤ ꯉꯥꯎꯕ ꯑꯗ ꯍꯧꯖꯤꯛ ꯌꯦꯡꯉꯗꯤ ꯁꯥꯡꯍꯟꯕꯖꯥꯗ꯭ꯔꯣ ꯖꯥꯏ ꯁꯥꯡꯍꯟꯖꯥ ꯁꯥꯡꯍꯟꯁꯤ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗꯨ ꯑꯁꯤꯒ ꯂꯩ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯃꯣꯕꯥꯏꯜꯗꯗꯤ ꯎꯔꯝꯃꯔꯣꯏꯀꯣ ꯍꯥꯏꯇꯅꯤꯒꯦ ꯑꯁꯤꯒꯤ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯦ ꯑꯁꯤꯒꯤ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯤꯒꯤ ꯃꯊꯛꯇꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯑꯃꯨꯛꯈꯛ ꯀꯥꯈꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯀꯩ ꯑꯣꯏꯕ ꯀꯔꯤꯒꯤꯅꯣꯍꯦ ꯀꯩꯅꯣꯗ ꯃꯅꯤꯅ ꯃꯐꯝꯁꯦ ꯌꯥꯝꯅꯅꯦ ꯃꯒꯨꯟ ꯆꯥꯎꯕ ꯃꯐꯝꯅꯤꯗꯣ ꯉꯁꯤ ꯃꯐꯝꯁꯦ ꯂꯥꯛꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯀꯩꯊꯨꯛ ꯀꯔꯝ ꯇꯧꯅ ꯂꯥꯛꯄꯅꯤꯀꯣ ꯉꯁꯤ ꯌꯦꯡꯁꯤ ꯏꯁꯣꯔꯒꯤ ꯂꯤꯂꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯃꯥꯏꯕꯒ ꯑꯁꯤꯒ ꯂꯩꯔꯦꯀꯣ ꯁꯤꯒ ꯉꯥꯏꯍꯥꯛ ꯂꯩꯒꯅꯤ ꯀꯩꯗꯧꯕ ꯌꯦꯡꯒꯅꯤ ꯃꯣꯕꯥꯏꯜꯁꯤꯗꯤ ꯏꯁꯇꯦꯟꯗ ꯊꯝꯃꯦ ꯑꯗꯣ ꯌꯦꯡꯁꯤ ꯀꯩꯗꯧꯕ ꯑꯗꯨ ꯃꯐꯝꯁꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯏ ꯂꯥꯛꯑꯒ ꯄꯨꯔꯛ ꯑꯃ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯈꯣꯟ ꯇꯥꯎ ꯃꯈꯣꯟ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯌꯦꯡꯁꯤ ꯀꯩ ꯑꯣꯏꯕ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯒꯅꯤ ꯁꯤꯗ ꯑꯗꯨꯅ ꯌꯥꯝ ꯌꯦꯡꯁꯤ ꯀꯩꯗꯧꯕ ꯑꯁꯤ ꯃꯤꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯗꯅ ꯂꯥꯛꯏꯅꯤꯀꯣ ꯁꯤꯗ ꯑꯗꯨꯅ ꯌꯦꯡꯁꯤ ꯀꯩ ꯑꯣꯏꯕ ꯃꯌꯥꯝ ꯃꯐꯝꯁꯦ ꯌꯦꯡꯉꯣ ꯐꯖꯅ ꯃꯨꯟꯅ ꯏꯁꯇꯦꯟꯗ ꯊꯝꯃꯤꯀꯣ ꯑꯗꯣ ꯃꯣꯕꯥꯏꯜꯁꯦ ꯑꯃꯨꯛꯀ ꯄꯥꯏꯒꯅꯤ ꯄꯥꯏꯔꯒ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯗ ꯃꯈꯣꯟ ꯇꯥꯎ ꯇꯨꯝ ꯊꯥꯝꯗꯨꯅ ꯂꯥꯛꯁꯦ ꯈꯤꯇꯪ ꯐꯝꯅ ꯂꯩ ꯌꯥꯕ ꯁꯤꯒ ꯐꯝ ꯌꯥꯔꯣꯏꯗ꯭ꯔꯣ ꯇꯨꯝꯊꯛꯁꯤꯒ ꯀꯩꯅꯣ ꯇꯟꯗꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯕ꯭ꯂꯔ ꯆꯠꯂꯤ ꯃꯣꯕꯥꯏꯜꯁꯦ ꯀꯩꯗꯧꯗꯒꯦ ꯆꯠꯀꯦ ꯂꯥꯏꯠꯁꯦ ꯁꯤ ꯂꯥꯏꯠꯁꯦ ꯄꯥꯏꯒꯦ ꯇꯦꯜꯍꯜꯂꯒꯦ ꯂꯥꯏꯠ ꯇꯦꯜꯍꯟꯒꯦ ꯀꯩꯅꯣꯁꯦ ꯏꯁꯇꯦꯟꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥꯗ ꯀꯥꯕꯤꯅꯤꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯎꯅꯕꯩ ꯁꯤ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯣ ꯅꯍꯥꯟ ꯇꯝꯅꯈꯤꯕ ꯃꯐꯝꯗꯨꯅꯤ ꯁꯤꯁꯦ ꯑꯗ ꯀꯩꯁꯨꯝ ꯑꯦꯛꯇꯤꯚꯤꯇꯤ ꯆꯠꯂꯨꯕꯗꯤ ꯂꯩꯔꯦ ꯑꯗꯣ ꯍꯣꯏ ꯑꯥꯗ ꯀꯩꯅꯣ ꯄꯣꯠ ꯑꯃ ꯂꯩꯇꯦ ꯄꯣꯠ ꯑꯃ ꯂꯩꯇꯦ ꯀꯩꯁꯨꯝ ꯂꯩꯇꯦ ꯄꯣꯠ ꯑꯃ ꯃꯥꯜꯂꯨꯔꯦ ꯑꯩꯗꯤ ꯀꯩꯅꯣꯝ ꯃꯥꯜꯂꯤ ꯀꯩꯁꯨꯝ ꯂꯩꯇꯦ ꯇꯣꯁꯇꯣ ꯌꯥꯝꯃꯅ ꯄꯥꯏꯗꯤ ꯈꯔ ꯂꯥꯞ ꯂꯩꯈ꯭ꯔꯦ ꯃꯥ ꯂꯥꯛꯈꯤꯁꯅꯨ ꯃꯈꯣꯟ ꯇꯥꯎ ꯃꯌꯥꯝ ꯄꯩꯁꯥ ꯄꯨꯡ ꯑꯃ ꯇꯥꯔꯦ ꯌꯥꯝꯃ ꯂꯥꯛꯑꯕ ꯇꯣꯁ ꯆꯠꯄꯤꯔꯣꯁꯦ ꯆꯠꯂꯤꯕꯤꯔꯣ ꯐꯔꯦꯅꯦ ꯃꯅꯝ ꯅꯝꯊꯤ ꯁ꯭ꯋꯥꯏꯁꯤꯒꯅꯤ ꯅꯍꯥꯟ ꯇꯝꯅꯩꯗꯨꯁꯨ ꯁꯤꯗꯧꯔꯒ ꯁꯤꯗ ꯑꯣꯖꯥ ꯃꯥꯏꯕ ꯇ꯭ꯔꯦꯛꯇꯔꯅꯤ
ꯃꯌꯥꯝ ꯆꯠꯂꯕꯨꯗꯤ ꯃꯈꯥꯗ ꯌꯦꯡꯉꯒꯦꯀꯣ ꯀꯩꯁꯨꯝꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯖꯥ ꯃꯥꯏꯕꯒ ꯂꯩꯔꯤꯀꯣ ꯑꯗꯣ ꯌꯦꯡꯉꯨ ꯁꯤ ꯄꯥꯝꯕꯤꯁꯦ ꯅꯍꯥꯟ ꯁꯤꯒꯅꯤ ꯇꯧꯔꯛꯏꯗꯣ ꯁꯤꯒ ꯁꯤ ꯃꯐꯝꯁꯤꯒꯅꯤꯀꯣ ꯇꯧꯔꯛꯏꯗꯣ ꯑꯗꯣ ꯑꯗꯣ ꯃꯈꯣꯟ ꯇꯥꯎꯁꯤꯒ ꯕꯥꯔꯕꯦꯟ ꯁꯤ ꯂꯥꯎ ꯏꯅꯥꯛꯇ ꯂꯥꯎ ꯂꯦꯡꯁꯤ ꯌꯦꯡꯉꯨ ꯂꯦꯡꯁꯤ ꯌꯦꯡꯉꯨ ꯕꯥꯔꯕꯦꯟ ꯎꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ ꯚꯥꯏ ꯌꯥꯝ ꯁꯥꯊꯤꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯁꯥꯊꯤ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯣꯏꯗꯣ Kasi tara. ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯐꯩꯅꯤ ꯍꯦꯟꯖꯜꯂꯛꯑꯗꯤ ꯇꯣꯏꯅ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅꯤ Chela ꯍꯧꯖꯤꯛꯀꯣ lo na hindi. ꯆꯦꯜꯂ ꯂꯣꯏꯔꯦ ꯍꯥꯏ ꯆꯦꯟꯕ ꯌꯥꯕ ꯄꯣꯠꯇꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯥꯔꯒꯦꯠ ꯇꯧꯕꯤꯀꯣ Chela lo na. Ang bubuti phage to ba. ꯑꯁꯪꯕꯗꯤ ꯂꯩꯗꯤ ꯂꯩꯀꯣ Lai phage pasa lo to ni da. ꯄꯩꯁꯥ ꯂꯧꯗꯣꯏꯕ Pasa lo to ni. Pasa do nya to. ꯁꯦꯟ ꯂꯧꯗꯣꯏꯅꯤ ꯍꯥꯏ ꯐꯥꯔꯒ ꯍꯣꯏ ꯁꯦꯟ ꯄꯤꯔꯝꯕ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯕꯗꯣ Sen ti lagi ni nga. ꯉꯥꯒꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯁꯦ ꯆꯪꯉꯨꯅꯨ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕꯅ ꯆꯪꯕ ꯌꯥꯗꯦ ꯁꯤꯗ ꯂꯩꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯗꯤ ꯑꯃꯈꯛꯇꯪ ꯇꯧꯔꯦ ꯑꯇꯩ ꯀꯩꯁꯨꯝ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯛꯇꯦ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯈꯛꯇꯅꯦꯕ ꯇꯧꯔꯤꯁꯦ ꯑꯇꯩꯗꯤ ꯇꯧꯔꯛꯇꯦꯕ ꯑꯃꯈꯛꯇꯪ ꯇꯧꯔꯛꯏꯕ ꯇꯨꯞ ꯂꯥꯎ ꯇꯥꯏ ꯁꯤꯗ ꯄꯣꯠ ꯂꯦꯡꯉꯤꯗꯨ ꯁꯣꯝꯗ ꯌꯥꯏ ꯕ꯭ꯂꯔ ꯆꯠꯈ꯭ꯔꯦ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨ ꯁꯤ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯤꯗꯨꯗꯣ ꯀꯩꯅꯣꯅꯦ ꯁꯤꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯂꯥꯛ ꯚꯥꯏ ꯁꯥꯐ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯌꯥꯝ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯈꯣꯟ ꯑꯃ ꯇꯥꯍꯜꯂꯣ ꯍꯥꯏꯖꯔꯤ ꯏꯃꯥꯡꯗ ꯂꯥꯛꯀꯦꯁꯨ ꯂꯥꯛꯆꯧ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯩꯁꯨꯝ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝ ꯕꯥꯔꯕꯦꯟ ꯐꯝꯅꯤꯡꯅꯦ ꯐꯝ ꯇꯥꯔꯦ ꯇꯨꯗꯤ ꯇꯧꯔꯤ Masalah mohon tahu dapat tu na. ꯑꯁꯤ ꯃꯐꯝꯁꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯁꯨꯝ ꯑꯣꯏꯗꯦ ꯁꯤꯗ ꯑꯃꯛꯇꯤ ꯑꯣꯏꯔꯦ ꯀꯔꯤ ꯑꯣꯏꯕ ꯈꯪꯗꯦ ꯑꯗꯣ ꯁꯤꯗ ꯀꯩꯅꯣꯝ ꯃꯈꯣꯟ ꯑꯃ ꯇꯥꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯪꯕꯁꯤꯅ ꯃꯈꯣꯟ ꯇꯥꯔꯝꯕꯅꯦ ꯑꯩ ꯈꯟꯕꯗ ꯃꯈꯣꯟ ꯑꯃ ꯇꯥꯔꯦ ꯌꯦꯡꯁꯤ ꯀꯔꯤ ꯑꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤꯗꯤ ꯆꯦꯛ ꯇꯧꯔꯛꯏꯅꯤ ꯃꯈꯣꯟꯁꯨ ꯇꯥꯔꯝꯕꯅꯀꯣ ꯉꯪꯕꯩ ꯈꯣꯠꯄꯩ ꯃꯈꯣꯟꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯏꯛ ꯎꯞꯁꯟꯅ ꯁꯤꯒ ꯆꯪꯉꯛꯏꯅꯤ ꯍꯥꯏꯗꯤ ꯁꯤꯒ ꯇ꯭ꯔꯨꯞ ꯂꯥꯎꯅ ꯃꯈꯣꯟ ꯇꯥꯔꯒ ꯃꯥꯏꯛ ꯃꯨꯊꯠꯂꯨꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯗꯤ ꯃꯣꯕꯥꯏꯜꯁꯦ ꯑꯣꯐ ꯇꯧꯔꯦ ꯑꯗꯨꯗꯩ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯈꯣꯟ ꯀꯅꯥꯅꯣꯃ ꯍꯧ ꯍꯥꯏꯅ ꯇꯧꯔꯤ ꯎꯔꯔꯣꯏ ꯀꯩꯅꯣꯗꯨꯅꯗꯤ ꯎꯔꯔꯣꯏ ꯈꯟ ꯌꯦꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯂꯥꯏꯠꯇ ꯎꯍꯜꯂꯨꯅꯦ ꯑꯃꯗꯣ ꯎꯕ꯭ꯔꯣ ꯐꯅ ꯎꯕ꯭ꯔꯣ
Nó cái lối này. Nó nghe da. Ủa. Cái gì rồi. Ado ma'am, mahom yang hai de le ni hijib ta kasmoy di. Jang se kari oi ba. Boroi ba me ni he. Hai to hon ta ba ma'am. Kai ta de mo hon ta ba ya re ngang ni na. Tu pra ko te mai kwan jale mai ki ni mo hon background mo hon de yam hen ta ra maroi. Nu hai to hon ta ra. Background mo hon ni mo hon ta ra mo khali ka. Ado ma'am mahom je activity tawri kholi da yam khan nge na ko. Ado channel hin nong la ko channel subscribe like to bilang ko asung ba katin se jingwei dong ta. Ado ngasi ki dei swai lesen ja kai di yam thingjel le jum jang ma la ni. Ado phang na si ma thang video da. Bye take care.